Hi viewers, welcome back to my YouTube channel. Ngasi su aigi segi video ai thagacharoge maramdi aigi segi video na taba to pa video yamna nungai ga ba entertainment oiga ba musung am talented oiba dugumba naha singi oiba adugumba video hutang thagacharake. I hope yamna hena nungai bigini khanjai maramasina ngan singa sibo amadi lay video sidi yaubiri ba khadimakku Puning thawa pibo na like, share, and subscribe to Bira Mohaduna. Rock with Arun Mike de Miami mixing jerry. Tagachari. Main Taminarasi. I'm the Fajaraba entertainment or get about the video.